ꯐꯔꯦ ꯏꯅꯦꯅ ꯍꯥꯏꯕ ꯗꯥꯅ ꯆꯥꯛ ꯊꯣꯡꯅꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩ ꯑꯣꯏꯅ ꯊꯣꯡꯗꯣꯛꯄꯤꯔꯝꯃꯒꯦꯀꯣ ꯐꯔꯦ ꯑꯝꯇ ꯊꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯑꯩ ꯆꯥꯛ ꯊꯣꯡꯒꯦꯅ ꯇꯧꯔꯝꯕꯅꯤ ꯉꯟꯕꯨꯗꯤ ꯉꯜꯂꯤ ꯑꯗꯨꯏꯁꯨ ꯅꯪ ꯂꯥꯛꯑꯕꯅꯤ ꯅꯪꯅ ꯊꯣꯡꯕꯤꯒꯦ ꯍꯥꯏꯕꯅꯤ ꯍꯦꯛ ꯊꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯑꯗꯨꯗ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯥꯗ ꯍꯪꯉ ꯊꯣꯡꯉꯨꯔꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯗ ꯍꯪꯉ ꯊꯣꯡꯗꯣꯏꯅꯦ ꯑꯗꯣ ꯅꯪ ꯑꯣꯏꯅ ꯍꯪꯉꯨꯔꯣ ꯑꯗꯨꯒ ꯊꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯀꯣ ꯍꯣꯏꯗ ꯀꯌꯥꯗꯒꯤ ꯃꯃꯥ ꯃꯆꯥꯅꯣ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯗꯨꯅ ꯃꯈꯣꯏꯅ ꯅꯤꯡꯕ ꯄꯥꯝꯕꯗꯨ ꯑꯗꯨꯝ ꯇꯧꯏ ꯍꯥꯏ ꯋꯥꯅꯤ ꯇꯧꯁꯅꯨ ꯃꯈꯣꯏ ꯍꯥꯏꯕ ꯉꯥꯡꯕꯗ ꯂꯧꯗ꯭ꯔꯕꯅꯤꯅꯅꯦ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕꯗꯣ ꯍꯌꯦꯡ ꯊꯣꯛꯂꯛꯑꯕ ꯃꯇꯝꯗꯅꯦ ꯃꯁꯥꯅ ꯈꯪꯖꯔꯕ ꯍꯥꯏꯗꯨꯅꯤ ꯑꯟꯊꯪꯁꯤꯗ ꯈꯟꯅ ꯆꯩꯅ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯇꯧꯕꯁꯤꯗꯅꯦ ꯃꯈꯣꯏꯅ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯂꯤꯅꯦ ꯇꯧꯔꯤꯁꯦ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯨ ꯂꯥꯛꯑꯣ ꯄꯥꯕꯣ ꯑꯩꯈꯣꯏ ꯃꯥꯒ ꯆꯪꯒꯅ ꯇꯧꯔꯤꯁꯦ ꯅꯆꯥꯗꯤ ꯌꯥꯅꯤꯡꯗꯦꯀꯣ ꯄꯥꯕꯨꯡꯕꯨ ꯀꯔꯤꯝꯇ ꯉꯥꯡꯆꯩꯗ꯭ꯔꯕ꯭ꯔꯕ ꯃꯣꯏꯅ ꯍꯥꯏꯔꯤꯉꯩ ꯃꯣꯏꯅ ꯇꯧꯔꯤꯉꯩ ꯑꯗꯨꯝ ꯌꯥꯔꯕ꯭ꯔꯥ ꯄꯥꯕꯨꯡꯁꯨ ꯍꯥꯏꯔꯤꯕꯅꯤ ꯉꯥꯡꯂꯤꯕꯅꯤꯅꯦ ꯍꯦ ꯏꯄꯥꯁꯨ ꯉꯥꯡꯗꯕ ꯅꯠꯇꯦꯅꯤ ꯆꯩꯗꯕ ꯅꯠꯇꯦ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯃꯥꯗ ꯀꯟꯅ ꯉꯥꯡꯈ꯭ꯔ ꯄꯣꯠꯅꯤꯅꯦ ꯑꯗꯨꯕꯨ ꯉꯥꯡꯅ ꯍꯥꯏꯅ ꯇꯧꯔꯛꯂꯤꯕꯁꯤꯅꯤꯅꯦ ꯍꯦ ꯁꯤꯗꯕꯨ ꯏꯄꯥꯅ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯐꯨꯔꯨꯗꯧ ꯃꯉꯥꯏꯔꯦꯅꯦ ꯍꯦ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯋꯥꯐꯝꯁꯤꯗꯤ ꯐꯨꯗꯧ ꯃꯉꯥꯏꯔꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯑꯗꯨꯝ ꯇꯧꯍꯜꯂꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ ꯄꯥꯕꯣ ꯌꯥꯔꯣꯏꯗ ꯂꯣꯏꯅ ꯁꯣꯏꯔꯛꯑꯅꯤ ꯁꯤꯗꯤ ꯄꯥꯕꯣ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯏꯄꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗꯤꯅꯦ ꯏꯄꯥꯁꯨ ꯀꯣꯛꯑꯁꯦ ꯉꯥꯎꯔꯦꯅꯦ ꯍꯦ ꯄꯥꯕꯨꯡ ꯅꯆꯥꯗꯤ ꯌꯥꯅꯤꯡꯗꯦꯀꯣ ꯏꯃꯥꯒ ꯏꯆꯟꯒꯅ ꯇꯧꯔꯤꯕ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯦ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯃꯣꯏꯅ ꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯠꯊꯔꯛꯑꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯄꯥꯕꯨꯡ ꯀꯥꯏꯗꯒꯤ ꯄꯥꯕꯨꯡꯅ ꯌꯥꯝꯅ ꯑꯦꯛꯁꯟ ꯇꯧꯅ ꯉꯥꯡ ꯁꯛꯇꯅ ꯇꯧꯒꯗꯕꯗꯨꯕꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯀꯥꯏꯗꯒꯤ ꯃꯣꯏꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯇꯥꯕꯅꯤ ꯄꯥꯕꯨꯡ ꯆꯥꯛꯁꯤꯁꯨ ꯊꯦꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯑꯣꯐꯤꯁ ꯆꯠꯇꯣꯏ ꯑꯣꯏꯔꯝꯒꯅꯤꯌꯦ ꯏꯆꯥꯅꯨꯄꯥꯁꯨ ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯑꯣꯏꯔꯝꯒꯅꯤ ꯂꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯊꯦꯡꯉꯦꯃꯤ ꯉꯁꯤꯁꯦ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯂꯛꯇ꯭ꯔꯦꯃꯤ ꯇꯨꯝꯗꯅ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯑꯩꯁꯨ ꯁꯨꯝ ꯍꯧꯗꯣꯛꯇꯕꯅꯤ ꯍꯧꯒꯠꯂꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯍꯧꯒꯠꯂꯛꯇꯦꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯁꯤꯕꯨ ꯉꯜꯂꯤꯖꯥꯠꯂꯥ ꯑꯁ ꯑꯩꯅ ꯍꯧꯒꯠꯂꯤꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥ ꯁꯨꯡꯍꯧ ꯍꯧꯗꯣꯔꯛꯇꯦꯃꯤ ꯊꯦꯡꯉꯖꯥꯠꯂꯥ ꯈꯪꯗꯦ ꯍꯧꯖꯤꯛꯁꯤꯕꯨ ꯏꯕꯨꯡꯉꯣ ꯏꯄꯥꯅ ꯏꯆꯥꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯀꯦ ꯈꯟꯗꯨꯅ ꯂꯩꯔꯝꯕꯅꯤꯅꯦꯍꯦ ꯏꯄꯥ ꯀꯥꯎꯗꯨꯅ ꯂꯩꯔꯦ ꯃꯈꯥ ꯑꯁꯣꯝꯗꯅꯦ ꯃꯐꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯥꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯅꯕ ꯑꯩꯅ ꯃꯤ ꯊꯥꯗꯨꯅ ꯊꯤꯍꯟꯕꯅꯦ ꯃꯐꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯏꯄꯥ ꯏꯆꯥ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ ꯃꯐꯝ ꯑꯃꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯂꯤꯕ ꯐꯥꯝ ꯑꯁꯤ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯗꯣ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯊꯣꯛꯂꯨꯁꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯣ ꯉꯁꯤ ꯆꯠꯇꯣꯏꯔꯣ ꯉꯁꯤꯃꯛꯇꯤ ꯆꯠꯂꯣꯏꯔꯣꯁꯤ ꯏꯄꯥ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯣ ꯃꯥꯡꯖꯧꯅꯅ ꯏꯄꯥꯅ ꯍꯥꯏꯔꯛꯂꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯣ ꯅꯆꯥ ꯀꯣꯂꯦꯖꯁꯨ ꯆꯠꯀꯗꯕꯅꯦ ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯈꯤꯒꯦ ꯑꯝꯇ ꯍꯣꯏꯅꯦꯍꯦ ꯏꯄꯥꯁꯨ ꯑꯣꯐꯤꯁ ꯆꯠꯀꯗꯧꯔꯤꯕꯅꯤꯅꯦ ꯆꯥꯛ ꯑꯁꯤꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯃꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯦꯡꯂꯝꯂꯅꯤꯅꯦ ꯄꯨꯡꯁꯤꯁꯨ ꯈꯪꯗꯦ ꯄꯥꯕꯨꯡ ꯂꯣꯏꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯗꯕꯤ ꯆꯠꯇꯣꯏꯅꯦ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯄꯥꯕꯨꯡ ꯏꯍꯦ ꯃꯃꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯆꯥ ꯑꯁꯤꯁꯨ ꯀꯣꯂꯦꯖ ꯆꯠꯀꯗꯕꯅꯤ ꯑꯩꯁꯨ ꯑꯣꯐꯤꯁ ꯀꯥꯒꯗꯕꯅꯤ ꯇꯧꯔꯤꯁꯤꯕꯨ ꯆꯥꯛ ꯂꯣꯏꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯍꯥꯏ ꯋꯥꯅꯤꯅꯦꯍꯦ ꯆꯨꯝꯃꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯑꯦꯛꯁꯟ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯗꯕꯒꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯍꯟꯊꯪꯁꯤꯗ ꯍꯧꯖꯤꯛꯄꯨ ꯈꯟꯅ ꯆꯩꯅ ꯇꯧꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯑꯦꯛꯁꯟ ꯇꯧꯔꯨꯕꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯤꯅꯦꯍꯦ ꯏꯆꯥꯁꯤꯡꯅ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯈꯟꯅ ꯆꯩꯅꯩ ꯍꯥꯏꯈꯤꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯏꯀꯥꯏꯗꯨꯅ ꯂꯩꯔꯨꯕꯗꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯅꯤꯡꯕꯗꯣ ꯑꯁꯨꯝ ꯇꯧꯔꯦ ꯃꯃꯥ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯑꯣꯐꯤꯁ ꯆꯠꯄ ꯊꯦꯡꯈ꯭ꯔꯦꯅꯦꯍꯦ ꯂꯣꯏꯔꯦꯕ ꯄꯥꯕꯨꯡ ꯆꯥꯛ ꯆꯥꯔꯁꯤꯅ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯤ ꯏꯕꯨꯡꯉꯣꯗꯤ ꯀꯔꯣꯝ ꯆꯠꯈ꯭ꯔꯒꯦ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯕꯅꯦ ꯊꯦꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯑꯣꯐꯤꯁ ꯆꯠꯀꯗꯕꯅꯤ ꯆꯥꯛꯇꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯅꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯍꯥꯏꯔꯨꯔꯣ ꯅꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯇꯨꯝꯕ ꯍꯧꯔꯝꯃꯩꯔꯣꯏꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁ ꯇꯨꯝꯕ ꯍꯧꯔꯝꯃꯩꯔꯣꯏ ꯀꯥꯏꯅ ꯉꯁꯥꯏꯅ ꯍꯧꯗꯅꯅꯦ ꯂꯩꯍꯧꯔꯕꯅꯤ ꯆꯥꯛ ꯆꯥꯗꯧꯒꯤ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯑꯩ ꯏꯕꯨꯡꯉꯣꯗꯣ ꯑꯝꯇ ꯍꯥꯏꯔꯛꯈꯤꯒꯦꯀꯣ ꯍꯩꯃꯥ ꯀꯩꯅꯣ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯔꯝꯗ꯭ꯔꯤꯁꯤꯕꯨ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯪ ꯄꯥꯕꯨꯡꯗ ꯇꯨꯝꯕ ꯍꯧꯗꯨꯅ ꯆꯥꯛ ꯆꯥꯕ ꯉꯥꯏꯍꯧꯔꯦꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯕ꯭ꯔꯁꯀ ꯇꯧꯔꯕ ꯅꯪꯕꯨ ꯍꯥ ꯇꯧꯗ꯭ꯔꯤ ꯏꯃꯥ ꯀꯥꯏꯗꯩ ꯕ꯭ꯔꯁꯅꯣ ꯍꯧꯖꯤꯛꯇ ꯍꯧꯕꯇ ꯉꯥꯏꯔꯤꯌꯦ ꯍꯩꯃꯥ ꯆꯠꯂꯣ ꯕ꯭ꯔꯁꯇꯣ ꯇꯧꯊꯣꯛꯎꯔꯣ ꯆꯠꯂꯣ ꯅꯪ ꯄꯥꯕꯨꯡꯗꯅꯦ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯉꯥꯏꯍꯧꯔꯕꯅꯤꯅ ꯍꯥꯏꯔꯕꯅꯤ ꯄꯨꯡꯆꯣꯛ ꯆꯣꯛꯅꯕ ꯇꯥꯔꯦ ꯆꯠꯂꯣ ꯁꯠ ꯇꯧꯔꯒꯅꯦ ꯂꯥꯛꯑꯣ ꯆꯠꯂꯣ ꯍꯣꯏ ꯏꯃꯥꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯨ ꯍꯣꯏ ꯑꯩ ꯇꯧꯔꯨꯔꯒꯦ ꯄꯨꯡꯁꯤꯕꯨ ꯀꯌꯥ ꯇꯥꯔꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯦꯡꯉꯦꯅꯦ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯣ ꯏꯕꯨꯡꯉꯣ
ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯅꯪ ꯄꯥꯕꯨꯡ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯀꯔꯤꯅꯣ ꯃꯤ ꯉꯁꯤ ꯇꯧꯔꯤꯁꯤꯕꯨ ꯆꯥꯛꯁꯤꯕꯨ ꯂꯣꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯑꯩꯅ ꯃꯔꯣꯟ ꯑꯃ ꯊꯨꯅ ꯂꯣꯏꯍꯟꯅꯤꯡꯉꯤꯕ ꯀꯣꯂꯦꯖ ꯆꯠꯄꯁꯨ ꯊꯦꯡꯉꯦ ꯇꯧꯔꯤꯁꯦ ꯆꯥꯛꯅ ꯃꯔꯣꯟ ꯑꯃ ꯁꯣꯝꯗ ꯂꯣꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯈꯤꯇꯪ ꯉꯟꯅ ꯍꯜꯂꯛꯀꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯌꯥꯗꯦ ꯍꯦꯛꯇ ꯊꯦꯡꯈꯤꯕ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛꯁꯤꯅꯒ ꯑꯩꯈꯣꯏ ꯃꯥꯅꯒ ꯈꯪꯉꯗꯤ ꯑꯩꯕꯨ ꯐꯖꯅꯗꯤ ꯉꯥꯡꯉꯣꯏꯍꯦ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯀꯔꯤꯅꯣ ꯍꯣꯠꯅꯗꯅ ꯄꯥꯡꯒꯅꯤ ꯇꯧꯒꯅꯤ ꯊꯕꯛ ꯁꯨꯒꯅꯤ ꯀꯥꯖꯤꯇꯦꯟꯒꯤ ꯃꯆꯥ ꯉꯍꯥꯟ ꯇꯨꯏꯁꯟ ꯇꯧꯋꯦꯅ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯑꯗꯨꯝ ꯌꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯁꯨꯔꯤꯕ ꯊꯕꯛꯁꯤꯒ ꯈꯪꯈ꯭ꯔꯗꯤ ꯑꯁ ꯌꯥꯝ ꯁꯥꯎꯅꯤ ꯑꯩꯈꯣꯏ ꯃꯥ ꯑꯗꯨꯕꯨ ꯑꯩ ꯈꯪꯍꯟꯗꯅꯕ ꯌꯥꯔꯤꯈꯩ ꯍꯣꯠꯅꯒꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯆꯥ ꯑꯩꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯦ ꯑꯩꯅ ꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯏꯅ ꯌꯥꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯅꯣ ꯃꯤ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯀꯅꯥꯝꯇ ꯂꯥꯛꯅꯔꯝꯗ꯭ꯔꯤꯁꯤꯕꯣ ꯐꯖꯕꯤꯁꯨ ꯂꯩꯕ ꯎꯗꯦꯃꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯏꯉꯟ ꯉꯟꯗꯣꯏꯔ ꯇꯧꯔꯤꯁꯤꯕꯣ ꯉꯁꯤꯗꯤ ꯑꯩꯅ ꯉꯜꯂ ꯃꯥꯅꯦ ꯇꯧꯔꯤꯁꯦ ꯄꯨꯡꯁꯤꯁꯨ ꯑꯥ ꯌꯧꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯆꯥꯛꯃꯛꯇ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯁ ꯑꯩ ꯆꯠꯂꯒꯦ ꯑꯩꯅ ꯆꯠꯅꯤꯡꯉꯦꯅ ꯄꯕꯞ ꯆꯠꯄ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯒꯥꯔꯤ ꯑꯃꯨꯛ ꯉꯥꯏꯕꯗ ꯑꯃꯨꯛ ꯀꯨꯏꯅ ꯑꯃꯨꯛ ꯆꯪꯗꯣꯏꯅꯤ ꯑꯁ ꯑꯩ ꯇꯧꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯒꯥꯔꯤꯅꯦꯅ ꯇꯧꯔꯤꯉꯩꯁꯤꯁꯨ ꯉꯥꯏꯔꯒꯅ ꯍꯦꯟꯅ ꯀꯨꯏꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯐꯠ ꯂꯥꯎ ꯂꯥꯛꯑꯣꯏꯕ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯝꯅ ꯇꯧꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯇ꯭ꯔꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯔꯣꯏꯍꯦ ꯑꯥꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯑꯦ ꯑꯩꯗꯤ ꯀꯨꯏꯅ ꯉꯥꯏꯗꯣꯏꯔꯥꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯑꯁ ꯉꯍꯥꯟꯃꯨꯛꯀꯤ ꯒꯥꯔꯤ ꯁꯨꯡꯌꯧ ꯌꯧꯔꯛꯇꯕ ꯒꯥꯔꯤꯗꯨꯅꯤꯅꯦ ꯑꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯦꯕ ꯇꯞꯅ ꯎꯏꯔ ꯊꯧ ꯂꯩꯕ ꯒꯥꯔꯤꯗꯨꯅꯦꯕ ꯑꯩꯅ ꯁꯣꯝꯗ ꯊꯦꯡꯉꯤꯁꯤꯒ ꯑꯁꯤ ꯒꯥꯔꯤꯁꯤꯗ ꯑꯃꯨꯛ ꯇꯥꯔꯦ ꯉꯁꯤꯗꯤ ꯐꯖꯗꯣꯔꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯛꯇ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕ ꯖꯥꯠꯂꯥ ꯑꯗꯨꯝ ꯐꯣꯟꯗ ꯍꯥꯏꯔꯛꯂꯕꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩ ꯂꯥꯛꯇꯕ ꯌꯥꯗꯦ ꯀꯥꯏꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯑꯩ ꯉꯥꯛ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯇꯣꯝꯕ ꯇꯥꯕ꯭ꯔꯥ ꯑꯃꯨꯛꯇ ꯆꯪꯉꯛꯑꯣ ꯍꯦ ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯁꯥ ꯀꯔꯣꯝ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯔꯣꯝꯗ ꯆꯠꯂꯨ ꯍꯣꯏ ꯁꯥ ꯁꯥꯔ ꯌꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯆꯤꯌꯥꯔꯁꯤꯗ ꯐꯝꯕꯤꯌꯨ ꯀꯔꯤ ꯂꯩꯔꯒꯦ ꯑꯩꯕꯨ ꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯧꯏꯕ ꯑꯁꯤꯕꯨ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯥꯎꯔꯒꯦ ꯁꯥꯔ ꯆꯤꯌꯥꯔ ꯁꯣꯝꯗ ꯑꯃꯨꯛꯇ ꯐꯝꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯖꯒꯦ ꯁꯥꯔ ꯀꯩꯅꯣ ꯍꯥꯏꯌꯨꯗꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯕꯨ ꯁꯤꯗ ꯀꯧꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯗꯨꯕꯨ ꯍꯥꯏꯔꯣ ꯃꯄꯥꯅ ꯐꯔꯤꯕ ꯈꯨꯐ ꯑꯁꯤꯒ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯀꯔꯝꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯥꯍꯕ ꯍꯥꯏꯔꯣꯗꯅ ꯀꯔꯤꯅꯣ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯁꯥꯔꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯈꯤꯇꯪ ꯌꯨꯝꯗ ꯉꯥꯡ ꯁꯛꯇꯅ ꯈꯔ ꯋꯥꯔꯛꯄꯤꯌꯣ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯀꯧꯖꯕꯅꯦ ꯑꯩꯈꯣꯏꯅ ꯉꯥꯡ ꯁꯛꯂꯨꯕꯁꯨ ꯊꯣꯏꯗꯣꯛꯅ ꯁꯥꯔꯒꯤ ꯑꯉꯥꯡꯅꯤꯅ ꯑꯩꯈꯣꯏꯁꯨ ꯉꯥꯡ ꯁꯛꯄꯗꯣ ꯉꯝꯖꯗ꯭ꯔꯦ ꯑꯗꯣ ꯃꯍꯥꯛ ꯈꯤꯇꯪ ꯀꯣꯂꯦꯖ ꯑꯁꯤꯗ खितंग का हेमा थबक खर तौरे अदुना सारना खितंग ngangbinaba haidana haijabane sa adu phone da haijarabasu yai adu phone da di noai ti haidana ngaktang lakpiyo haidana haijakibane sa o fare ai chanaba tawrage ko ai ngange phone sa adu de adum leijahorage ai bu mai chopna basinba asuk fataba angang asibu karamna noina panaga da basibu phai khangani yumta yogishanu ngasidi phai khangani yumta yogishanu ai bu mai chophan ba ai gi ijat karimata yengdaba sa kadaw yaurage kaisu tawde ai sauningba wari ama khak leiba adugini karinu sa sarna sauningi bo wafam adubo aisu khangjaba yarodro ibungo tomba wafam ase nang khangluranu फजबीगी मपाना लाकलमलिब नुमित असि कॉलेज असि की डिबेट कमिटिशन अमसु पांगथोकलमी पोइनावगा तोंपोकसु यामना कन्ना येतनरमी येतनरिबा मखोय अनीना अरोइबसु ओइरमी पोइनावदी यामना साउना येतलमी अदुबु तोंपोकती मोमोन नोक्तुना यामना लाइना खुमलकलमी मखोय अनीगी डिबेट अदु लोइरबा मतुंग डिबेट कमिटिशन अदुगी रिजल्ट अदु प्रिंसिपल अदुना लाउथोकलमी हराव तोंपोकना फर्स्ट तारे हाइदना तोंपोकपु यामना थागतुना प्रिंसिपल अदुना लाउथोकलमी अदु ताबदा लेरमलिबा छात्र छात्री पुनमक खुबा खुदुना हराउनरमी अदुगा नकल अमदना फजबी तोंपोकना फर्स्ट ताखरे ताबदा यामना साउरमी हाइनिंगाय लेतना साउरमी साउरिबदु फजबीगी ममानबी अदुना उबदा यामना पखलमी करी तौरकदरा खंदना तोंपोकी मनाक्ता लाक्लिबा नुपा असि ममांगदा तोंपोकना ममानबा ओइनिंगबगी मोंग मतौ उत्तुना चंगलुबदा उसित थवइदना
ꯇꯧꯔꯝꯂꯒ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯉꯁꯤꯗꯤ ꯗꯤꯕꯦꯠ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯐꯥꯔꯁ ꯇꯥꯔꯦ ꯇꯥꯕꯗꯒꯤ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯎꯠꯈꯤꯕꯁꯤꯡ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯎꯠꯈꯤꯕꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯊꯦꯟꯕꯗꯒꯤ ꯎꯠꯈꯤꯕ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯇꯣꯝꯄꯣꯛꯇ ꯍꯥꯏꯔꯝꯃꯤ ꯇꯣꯝꯄꯣꯛꯇꯤ ꯍꯥꯟꯅꯗꯒꯤ ꯃꯃꯥꯟꯅꯕ ꯂꯩꯇꯗꯅ ꯂꯩꯔꯝꯕꯅꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯍꯦꯛ ꯅꯛꯅ ꯂꯩꯕ ꯀꯦꯟꯇꯤꯟ ꯑꯃꯗ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯤ ꯇꯣꯝꯄꯣꯛꯀꯤ ꯃꯃꯤꯡ ꯉꯥꯛꯇꯅꯤ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯑꯩꯗꯤ ꯌꯥꯝꯅ ꯉꯥꯎꯖꯩ ꯍꯥꯏꯅ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯏꯪ ꯇꯞꯄꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯗꯤ ꯃꯉꯣꯟꯗ ꯉꯥꯎꯔꯦ ꯀꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯑꯃꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯈꯣꯠꯂꯦꯅ ꯇꯣꯝꯄꯣꯛ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯀꯦꯟꯇꯤꯟ ꯃꯅꯨꯡ ꯑꯗꯨ ꯐꯖꯕꯤꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯒꯥꯔꯤ ꯑꯗꯨ ꯉꯟꯈꯠꯇꯨꯅ ꯀꯣꯂꯦꯖ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩ ꯗꯤꯕꯦꯠ ꯀꯝꯄꯤꯇꯤꯁꯟ ꯑꯝꯇꯪ ꯌꯥꯎꯔꯨꯕ ꯅꯠꯇꯦ ꯑꯩ ꯎꯕꯗ ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯄ नुपा अमंग लाले खोले काना हाइजदना बरमे सियाम हराउइदा अइदी मानका बहुत चंगजलागा तवदुदा अइदी अइगोंद उसे थवइदना करियम नरक्तबोय खल्लुरे दुगदी अदुगी ताइवनबा ओइना लाले खोले मरुक ओइना तिनरस लोइनरसिना हराउरा हाकुदा याम हराउइदा अदो माना अइगा हदमिना किसी काना हाइरमने दुगा अइदी अंगांग ट्यूशन चटकदमनिना थेंगेना बब लाए काउरे हाइरमद्रा हेमु साउदी जाला खंगदे हाय लोइदा हेंग साउरजु अइ सुमाइना अंगांग ट्यूशन लौए खोले अदुना अइ तंग थेंगेना ताव हरमद्रेना हाय लोरे मादी नुपी मरक्ता दुम चंगा लेरे अइना मु कमाय कौथोनी अदो हेंग हाय लोरेदा ngasi याम हराउइदा अइ युमसु यौरे अइ अंगांग ट्यूशन चपा थेंगरने अइ बो अमदा चलगे कइनो मे अइना साइदगी ngaire से फनदि कुइरे कोइ दादुबो हलखरबा हलक्त्रिबा खंगदे मे मा हलकपनेना अइना ngaई साइदगी कुइरेंगो अदु चंगिबसु उहौदे माना ngसाइना हलखरबरा हलक्त्रिबा खंगदे मेबो अइना लेरे सिदि कुइरबनि तौरिसे माना हलकिबा हालसु पुंगसिंग सिदि चपचारबनि माना हलकपगि टाइमिंग थिंगबु थिंगथारबनि तौरिसे ngasi याम हराउइदा अइ पुंगनिंगसे इनुंगदु नुवाइदा ट्यूशनसु थेंखरे तौरिसे अइना कॉलेज मरुप लैतदना वादना लेरमबनि वखलसे करमना इमानबा मत लोइनरदि खंदना अदुबु इमानबा मसु फंगजरे ngasi याम हराउरेदा ए आदा लेसिबो अबि नत्रो कना ngaइजानो माइसिबो कइना अइना दासे कॉलेज हेलप ngaइरे दुगा माना युमलोमदे ओइना थोलैसिबो करम कांदा हलैजानो चत्र चाला कॉलेज ngasi कइनो मे अइंगकपदा लोइरि मे अइना थोलैसे फनदि कुइरबनि अदुबु मा ngasi कॉलेज चत्र चालो अइना नुसीना फोंदोकसगे खनबसे नंगमददना लेरि तवरिस अइबु करम मतमदा फोंदोकपं हमदुइनो खंदिमि तोंपोंगना अबेना लेप्तुना लेरमलेबा अदु कदाय चटकदौरिबनो हाइन हंगलम्मि अदुबु अबेना मी अमा ngairibani हाइना खुमलक्लम्मि तोंपोंगना ngairiba मी अदु कनानो हाइन हंगबदा अबेदि नोंथदुना वामता ngang तुमिना लेरमि अदुबु तोंपोंगना खरा कलपना कनानो मीदो हाइना हंगलकपदा अबे अदु खंगलम्मि अदुगा ngairiba मी अदुदि तोंपोंगनि अदुबु महाकना हाइदोकलमदे